loina Wangjing Lamding Municipal Council da plastic sabkhainaba machine khinkhre council asi plan city pahenaba pandam thamli hain MLP Brozen na phongdorakli ngamkhai ngakliba manung hanjilaba mafamgi khursingi development ki phangpham thok pachakthong phangdriba sing yohanaba United Committee Manipur na lepkani haina President Joy Chandra Konthawjam na haikhre lamdam asigi MLA singna yelhomina dabasingbo electoral list ta hapchin biganu marilena department su chumna thabak tobiyo haina Shiv Sena Manipur State Unit ki President M Tombina phongdokhrei Hokiba pung kun marida Manipur da miyoi ahum nauna COVID positive oiba thengnakhi laina asina maram oiraga mi leitaba yaukide Kuramjari IS News ki Manipuri pau miyeng tabiriba pumnamakku taram noksari COVID-19 dagi ngakthoknanaba khuttoina hambiyo hand sanitizer siznabiyo mask upiyo fit taruki distance thambiyo yaribima kai vaccine dosuna kapthokpiyo section manapumna maki yaiphabani hojik mapung oiba pau pizari Manipur lenga ki Manipur Development Society gi chairman su oriba Wangjing Tentha Assembly Constituency gi MLA Paunam Brajananga se Wangjing Lamding Municipal Council gi anoba complex ta kinba Bali machine ama hauna bi matung ina sangaraga mathok toba hon khrei machine asina single use plastic yauna plastic makhal khuding makke amot akai sing sapkhairaga atopa kanagada bahiram amada sizna bangam hali hairi asidagi Bali machine se mathok toba haukibaga loinana state asigi leriba municipal council amasung nagar panchayat singi maraktagi Wangjing Lamding Municipal Council na solid waste sing management taunaba machine gi kudong chabalaiba ahanba municipal council oibangam khrei Wangjing Lamding Municipal Council na sillaga ngasi council asigi anoba municipal complex tapangthokpa Garage chamasung solid waste management facility center ama hawdokpagi chinglemlaba thoram aduda chief guest oina saruk yakhiba MDS ki chairman MLA Paunam Present High Wangjing Lamding Municipal Council asi plan toraba city ama ohenaba pandam thamli lamdam asigi chief minister N Biren ga tanaraga municipal council asigi ward masing hengaranaba thabak khumang chawsana changsili Ekoi punna tathok tasin tauminaraga ningthina plan tauraba Wangjing Lamding Municipal Council ama semgat minasi haiki Wangjing Lamding Municipal Council gi makok thongba sing ama de staff singna miyam gi damak chawkhat thaurangi thabak sing paikhalakpa asida thagatpa wafam sing phongdokladuna MLA Brojena makha taraduna Municipal ki mafam sing lunana thamba chawkhat hanba si yamna darkar oi miyamna lubanan bagi wakhalol amasung hainabi thamdrabade chawkhat pagwana thokani haiki ngasigi thoromaduda saruk yakiba Wangjing Lamding Municipal Council gi Executive Officer Aung Se Phungraina haikibada Wangjing Lamding MC gi manungda leriba miyamna lubanan bagi hainabi thambiyo miyamna mateng pangbiragadi lubanan bagi changdamnabada ahan mamana phangbangam MLA Brojena Council asibu chakhanana bokhanabada mateng kayamo pangbibagi damak EO sina MLA da tobimel khangbasu utki tungda Municipal Council asigi manungda leba khangatlaba self help group singda Municipal Council asina piba loan gi authorization letter so MLA ne yanthoki ngasigi thoramadada Wangjing Lamding Municipal Council ki hanagi chairperson Pironina President oina saruk yabagaloinana hanagi councillor sing N Binoy S Gaurango TV Swamitra amasung T Norena guest top honor sing oina saruk yaki Chakot pahay ba sini bagi thamoy sing chakot padu oile rape infrastructure de koi sini gen koi sini road construction haro yum construction haro building traibo official sing kona makse ye muda koi si yam chakot pa lamda mamu oile bani hay ba sai na puru rakan da khang panye du khenani di sorok to hundoi ba phata hodi se do koi ya de masai gi mung de ba das pin da akoi na thabak chalo su prikau da ha pa ga poraga gi mung do ba mafam jana yo hon ba mafam jana si ba garbage center si yaura ka da amu recycle tawga afaba to thok ka do ni hay ba se masi koi khang ba si dakar oi ai na su municipality area si lamding logi Wangjing logi expansion tawga first chawba municipal area mo aina bai honari thana gi councillor isna
ngamkhai ngakliba manung hanjinba mafamgi khulsingi development phangpham thokpa chakthung phangdriba sing yohanaba United Committee Manipurna lepkani haina President Joychandra Konthaujamna phongdokhrei ofamasi United Committee Manipurna lisang sitna paring naina Agriculture Department ka khusamnaduna lawu singuga mari leinaba lawmi singda mateng pibagi makha chatharakpo aina Kamjong District ki manung sanba Kangpat Kulen Village ki Community Hall da Nomagi Oiba Rejuvenation of Farm Economy through Afforestation ki Oiba Farmers singe training piba amadi ningthamgi marumarang lawmi singda yenthokpa Kangpat Kulen Community Hall da pangthokpa da phongdokhibani Agriculture Department ki makhadale riba Agricultural Technology Mechanization Agency ki matenga loinana pangthokhiba training aduda UCM ki President Joychandra Konthaujam Kangpat Kulen Village ki Headman Joshua Jitung Nambisa Village ki Secretary Sangnangpang Jitung Sang amasung Skipe Village ki Headman si Jingsongman Khasuna athobe mithunglen sing oina saruk yaki training asida resource person oina DAO office Ukrulgi Lungsem Luiram Amade Ramung Haramna Hiramasiga Mari Lenaba Wafam Sing Pongdoki training program asida Saruk Yakiba Kangpat Kulen Kunau Nambisa Amasung Skipe Village ki Lawmi Singda Rabi Crops ki Oiba Alu Sara Bek Tara American Peat Sara Bek Manga Amade Juzak Sara Packet Tara Suyantoki Tharonga Mari Lenana UCM ki General Secretary UCM ki President Joychandra Konthaujamna Agriculture Amade Horticulture Department na lawmi singda piba matam gi mahai marong sara sing ngamkhai da leiriba manung hanjin ma khul singda phangba watli ngamkhai ngagliba khul singda UCM na darkar oiba potlam sing lisang sitna chatpa yaba amadi matam gi oiba policy semduna department ka tanaraga paikhatli senthok leragadi mipal tangdaba ningtamba hingbagi mahau phangba ngamgani haiba padamda mafam aduga chanaba matamgi lawrok matung ina mateng piduna Chananaba konanaba puthokpa loinana ahenbana yanthokhtuna jinjak tamipal tangdaba amadi senthok lehenba haiba asida UCM na honaduna lakli Farmers Club singna department na subsidy da piriba equipment sing launanaba hotnasi lawmi gi hak matpa yaroi lawmi gi pifam thokpa pidaba matamda UCM da lakpiu agriculture horticulture khaktanatana Mari Lenaba Department na ngamkhaida leiriba lamdam asigi ngamkhaibu ngak seliba kulsingi pifam thokpa mai lambi thong yauna development work sing yauna phangan pham thokpa khudong saba yahanaba UCM na honagani ngamkhaida leiriba kulsing sotharbadi Manipur chakhotpa yaroi thong manana chakhot minarba matamda mipal tangdaba iramdam ama ohenaba UCM na honagani haiki Samsung PDP tunggu marang kainan pi dalam musim sing ase. Ekoi sing ngamkai ngai ba maru kainan ekoi di boundary international boundary ngai ba amadi state boundary ngai ngamkai dalai ba manu handan ba jaga dalai ba isi nong singa United Committee Manipur mukoi darkar ngai ba long term policy amadi short term policy ekoi agriculture sector horticulture sector ekoi khut tha ba kari di namun to ekoi paisa marang kai to gadi ekoi mapangan kan ba maning tamba adugulaba iramdam mo oina dawgida dawgutabu aikoi mioi ba khunai ase sa da ba ya da ni na sa da ba ase sinjak da di man tam da ba aikoi karam da thabuk su sike aikoi karam ba mani Lamdamasigi MLA singna yelhaumi natabisingbu electoral list hapsin bigano mari lenaba department susumna thabak tabiyu haina Sibsena Manipur State Unit ke President M Tomina Phongdokhrei wafam singa se babu parada leba Sibsena gi office ta pangthokiba pawgimi famda Tomina Phongdokhibani lamdam asibu chakhotna ba hotnabada party asina thodang kaya lauri MLA amadi department singna su poram sumna thabak tabiyu thasigi tangkunda Delhi da pangthokadoriba Sibsena gi National Executive Council ge mifamda Manipur da paliba BJP lenga asi Sibsena Manipur State Unit na official oina saugatna bawafam pukhatkani masigidama asi Delhi da chatlagani haiki mahakna makataraduna Manipur da paliba BJP lenga asiga Hanadagi mari faduna lakpana lamdam asigi thabak thoram kaya paikhatpada mateng pangnari lamdam asida mayai kabachinjak muthatnaba Chief Minister na chathariba war on drugs mapung phana saugatli BJYM na mayai kabachinjak ki mayokta chathariba thabak singda su saugatli haina phongdokhi Tharmadada Sibsena da changklakraba Sibsena Pasui ki President L Dilip Kumar Sibsena Youth ki General Secretary Jiten Moirang Them amadi
youth ki executive member and magazine busu oki पंचायत की जिला परिषद की मेंबर सिंगी मोई की पावर से एमएलए सिंह ने पूरा पैसन बा अदुगा एमएलए सिंह ने तौनिंग बा तौबा मधुदायुदा इलेक्टेड ती ओइजरगा करिगुम्बा माता मागी राइट लेतबदोंना थंबीबा मसिमा शिवसेना ने यारोय शिवसेना ने करिगुम्बा मियाम की अयाब फंगना इलेक्टेड ओइरकपा अदु गवर्नमेंट सेमदि यावरबदि कंप्लीटली जीरो टॉलरेट मणिपुर की करप्शन मुथनना होनगने परमदना मणिपुर लेबिरिबा ऑर्गनाइजेशंस अदुगा वोटर्स पुनमकना हंदगी ग्रासरूट की इलेक्शन सिदा शिवसेना बु सिबिदना अकाउंट हांगन बिगने हैबगी अचेत थाजबगा लोनना ड्रग्स की माइब संगसनबा थबक पुनमक्ता यूथ की काउंट पुनमक आई मधुद सिनरगा ड्रग थिंगना होनबदो अकोर मपुंग फारदो होन हौकी बपुंग कुनमरिदा सुमनदगी मियोय अहोम नौना कोविड पॉजिटिव ओइबा थेंगनखिबगा लोइनना लाइना असना मरम ओइरगा मी लेतबा यावखिदे पॉजिटिव ओइबगी चांगना चादा अमदा स्मिक अमदा लेरी COVID-19 कमान कंट्रोल रूम दगी थोरपा रिपोर्ट की मतुंग इना मणिपुर हौजिक फावबदा कोविड अनाबा मिगी मसिंग असि पुन्ना लाखम लिसिंग कुंट्रमा पंचायत मरफुद्रा सुख्रे लाइसर असिन मरम ओइरगा मियोय लेतबदी यावखिदे अमदी लमदम असिदा लाइसर असिन मरम ओइरगा लेखिदबा मियोय मसिंग असि पुन्ना लिसिंग अनिचा मनिफुनिपाल सुख्रे लमदम असगी पुवारीगा सागोनरकपद नतना मणिपुर एंसेंट एंड हिस्टोरिकल मॉन्यूमेंट एंड आर्कियोलॉजिकल साइट्स एंड रिमेन एक्ट 1976 की मखादा प्रोटेक्टेड एरिया ओइना लाउथोखरबा सगोलबन वहेंगबम लेकाइदा लेबा खोंगनांग होगाइबिगी अकोइबदा नौना साबा कॉम्प्लेक्स अमा सगोलबंगदि एमएलए आरके इमोनंगसी माइखोम हांगदोक्तुना मियामदा खुसनक्रे खोंगनांग होगाइबिगी अकोइबा स्क्वायर फीट किलोमीटर Zatruk humpugi lam asi hokiba kumja lising ani taramari ki October 19 matam adugi Manipuri governor na protected area oina lauktoki bani khongnang hogaibi nga palup na sinduna pangthokiba complex sangaduna miyam da khusna bagi thorom aduda MLA RK imona sahi chahum henbagi wari leraba khongnang pambi asigi akoiba asi hokiba ingkumja lising ani tarani thoigi mamangda amot akai langthokpham oina phibam sokna leiramki खोंनांग पांबी असिबो कंदबा यादे हाबा वखलवलदा महाकना कुमजा लिसिंग अनि तरani थोइदगी हौना प्रोटेक्टेड एरिया ओइना लाउथोकपिनबा मतम अदुगी लेंगाकता तक्सिनबा बतुंग कुमजा लिसिंग अनि तरामरिदा प्रोटेक्टेड एरिया ओइना लाउथोकिबने मतम अदुगी लेंगाकी मतमदा आर्ट एंड कल्चर लोइसंगे संथंग मखादा खोंनांग होगाइबिगी अकोइबसिंग समजिन साजनबा हरकलबा मतुंग नौनंगासी कॉम्प्लेक्स असिगी थाक असि यौरखिबने हाइखी कुमजा लिसिंग अनिता निपालदा अकन मनोंग लाई नुक्सिना खोंनांग असिगी चौबा मसा अमदी लंबिदा हाइदखिबना पांबी असि हिंगनबा लाइकाई मियाम अमदी महाकी माइकैदगी अकन मथौरांग कया लौखतुना लाक्ले मफम असिबु हेना मसक थोकना सेमगत सागनबा महाकी माइकैदगी अंगम थाकता होटनाखिगनी अमदी मियामनसु ngak sena thambinaba appeal tawrakle एक्ट की मखादा प्रोटेक्शन से फंगे अदुदगी मसी संगत पसे तमना तमना खोरकपनी अखोय अहामबदा अराउंड 10 लाख समू मतमदुगी सीएम दुना खोयदा पिबि रही अदुगा मसीगी सेमजन बखरा होय अदैदी नेक्स्ट फेज दा कॉम्प्लेक्स से खाजन बय याननबाना मसी अमु कनो तोरकपनी अदुगा माइन तोरगा अखोय थर्ड ता अवार्ड पा के लेगे सी यंगा लाइकाई गी लेरिबा खोंनाव गाबिगी कमिटी सिगा तानरगा ngasi sigi phibam si अखोय यौरइबनी नो अमुखसु नोंग चुदना दै नोंग सु तुदना से अमुखसु तुरुरबनी अदो कक्पै मोता कोय कनो तौक्सी हाइदना सेमगत लगा मुक तौबनी aduna yang wana chei chahum mamangdagi kanu lerakpa aduguma yam historical oiba historical monument ek ki makhada hojikti oiraba aduguma khongna ga bi preservation conservation se yamna maru oiba koi historical importance ki matungina su aduga lairiba koi mafam lekai sigina su khallaga koi semgat chabai sigis hauji pawge marak thana ten break amatang lauzari इलेक्ट्रिक लाक्तबना मरम ओइदुना असाब इसिंग फंगलर हाइबि नुंसा थिनिंगाय लेत्रबा फॉर्मसन सोलर वाटर हीटर कॉन्टैक्ट नंबर 9612391300 and 9862669522 अखोइगे एड्रेस हाइरंगोइदुंग निथमचा कारोंग इम्फाल वेस्ट ब्रेक की तुंगदा तराम नोक्सरी मखताबा पाउदा ngasi All Manipur Muslim Students Organization Amaso Amade Amosaga Satminariba Union Singh Mumwa MU PSU DMU MSU DMRs PSU DM Science and APSO Thobal District na Thobal Daleba Waikomani Girls College, Thobal da Midday Pangal Singh na Higher Education Tambada Thobal District na Thobal Daleba Waikomani Girls College, Thobal da Midday Pangal Singh na Higher Education Tambada Thobal District na Thobal Daleba Waikomani Girls College, Thobal da Midday Pangal Singh na Higher Education Tambada Thobal District na Thobal Daleba Waikomani Girls College, Thobal da Midday Pangal Singh na Higher Education Tambada Thobal District na Thobal Daleba Waikomani Girls College, Thobal da Midday Pangal Singh na Higher Education Tambada Thobal District na Thobal Daleba Waikomani Girls College, Thobal da Midday Pangal Singh na Higher Education Tambada Thobal District na Thobal Daleba Waikomani Girls College, Thobal da Midday Pangal Singh na Higher Education Tambada Thobal District na Thobal Daleba Waikomani Girls College, Th
Vision implement tawbiyo haina mahiroi kayana poster paiduna slogan kaya lauduna akan mamong da yaning da phongdokhrei haukiba lising ani taruk ke September 13 matamdugi Manipur lengaka amasoga khodyek pinaduna maitai pangal singbo job amadi professional courses singda sadamari reservation satna hanbirami adubo khwaidigi laibak thibadi lising ani taruk tagi hauzik phawba government na higher education tambada maitai pangal singbo hauzik phawba reservation implement tawbidaba masina maram oiraga amaso amadi amosoga satni nariba university singda laiba union singna maitai pangal miyam asibo asuk koi bamatamase slow poison thaduna community asibo chakhat bagi lamjelda kumang sangsilaktana bagi lalong amani haina lawi amaso amadi amosoga satni nariba university singda laiba union singna manipur gi mafam kuding makta chatuna amadi atopa mapal lamdagi mateng lauduna akan mamong da khongjang kaya makhatana sangsinduna manipur da leminariba community singa manaba khunai ama oinanaba honakigani loinana manipur gi praja section kuding mak amadi mapalam da lekraba manipur praja miyamna amaso amadi amasoga satminariba union singna democratic oiba khongjang sangsiliba asibo support tobiyo haina su khangalak le Manipur dagi haudorakpa thangta martial arts asi Assam dasu paktaknana sanabagi damakta ahanbagi oina kasa district laiba school khuding makta compulsory subject ohenaba hotnaragini haina social activist Sonali Chowdhury na haikre ofama singarang namidang wairam Assam Thangta Association ATTA kasar Assam gi makada laiba Silchar Thangta Association STTA Silchar Assam na sinduna Silchar gi Ilora Hotel gi conference hola pangthokiba pawgi mifam amada social activist Sonali Chowdhury na phongdokibani mahang makata aduna sana bahaiba asina inkhalak liba naharol sing asibo mayai ka bachinjak taki amadi online game sing dagi lapna thambang amba khakta natana masamau faba naharol sing oibang amhalibani maramaduna ekoina event ama natraga amada sanana ba hotna batangai fadi haiki STTA gi president Santosh Rajkumar na phongdokibada Hozai Thangta Association na sinduna lagliba October gi tang taret tagi hauduna mapanda loisin gadawriba tarataruk suba state level championship asida sanaroi kayana saru yaduna sanaba habesida mai onsinaba amadi Manipuri aikhoigi nat ki oiba masana makhal asibo Assam asida paktaknana sakhanganaba hotnaba asida Manipur gi chief minister N Birenasu sogat piyu amadi chief minister na masana asi haksina lauduna sports ki event singi lakta thangta masana asisu yahonaba Manipur lenga ki pukning singsilakle Thangta haibase akoigi inake ijategi Manipur dagi tholakpanina Manipur gi mapandasu akoina khara pak samna sandokpagi wakhaldagi akoi ngasi Silchar Thangta Association semjaban laiba October gi tang 8 9 amasung 8 da Silchar dagi angang 8 ka afaba coach ki makhada akoina training chathajari thajaba lai angang hingje soidana mai paglakani haiduna wa mam chuk panjaningi haibade ngasi gi angang singna mobile ama natraga kariguma to ban nathai na chaki dei saruku angang singja khonga yaringi gi parents sing dagi su akoina appeal tawjari angang singbo self defense martial arts se tambi takiraga angang singbo afaba hachang ama oiraga samachanga tennabai damakta motivation chaibagi TUYC, TUC, LTYDO amadi maira paibi ima singna sinduna mayai ka bachinjak ki matangda miyam gi oiba mifam pangthokhrei thangoi banki lampel supermarket ki akoibada hojik mayai ka bachinjak yoliba asi atuba matam de lepina ba haina warep lobaga loinana Sikan amadi Pork Center yoliba singna mingsel khabiduna ningthijana yonbina ba haina warep laukibaga loinana yu yonduna nomagi hingnaba chara tamliba hotel mapu singda selgi oiba mateng kharasu bikhrei Ililbong Police Station gi team amana mayai ka bachinjak lalonba amadi yonbada chenaba miyoi ama fagat pangam khrei haukibe September 13 gi numidang wairam pung manga makhairom taba matamda kaikhu kabui khul gattage heroin gram tarettage nipalom oigadaba plastic vial kunmari poduna lakhiba miyoi adutigi mamingna MD Imtiaz Khan Jahi Kuntramathoi apokpa leikhidraba MD Abdul Salam Laifam kaikhu awang leikai Imphal Istagini hairi Frisking amadi checking tawbada Ililbong Police Station timna fagalaba Imtiaz ki mathakta ka samalakhat khrei
Sagon mangi takil patalay ba standard public school ginga si sahi yang kay mapung parak pa amadi school asige handak pangtoki ba high school living certificate examination da school asige mai pakraba amadi mark fuang na phangba mahiroi singbo asamba khudol piduna pungning thokat pagi thoram ama pangtokre standard public school running committee na sinduna pangtoki ba thoram aduda high court of Manipur ge advocate CHONGTHAM Momon Chief Guest Department of Chemistry Oriental College ki Assistant Professor Dr. Moirangthem Phalgunina Guest of Honor amadi Standard Public School Tagel Pat ki Principal Lashram Rajesna President oina saruk yakhi College ki Principal Lashram Rajesna haikibada School asidagi lamdam asida masak naiba miyoi kaya puthokpa ngamkhre mahiroi singa maru oina thaksi khasi khangba amadi ahalaman amadi oza singbo matam pumbada ikai khumnaba utkadabani ngasi pangthokliba thawramasi maru oina school aski damakta hona birakpada natana karida soikigani haiduna senabi be singbo tobimel khangba utpo oina pangthokpani haiki thawramasida oza singbusu achamba kudol piduna ikai khumnaba utki social scientist Dr. Dhanabilastram Kasarod Athletic Union Kraugi President Pyroism Bimol Additional DP Vigilance and Anti-Corruption Robinson Kamnam Pandamgi Editor and Tomba Mitaina Chingba Singna Special Invitees Oina Sarukyaki. Completion of 50 years, I also extend being a principals to all the peoples of this place that this school will be one of the most reputed as well as flourishing schools from the next academic sessions under my umbrella. We are putting not only the vibrant efforts, the necessary infrastructure as well as requisite under NEP, National Education Framework of Policy has been put up, and we also follows all the necessary norms followed by the state government in order to bring up this school. So I promise that this school is flourishing, improving, and will become one of the most prestigious and advanced school from the next academic session. Akang number pauma pangbadagi nganang numidang pung mapantaba aduaida Inspector MD Abbas Khan Lucingba Kaksingi CDO unit amana sora awang lekay deleba MD Azad Khan sahi kun mga apokpa MD Azad aligi yumda changduna thiba humbagi thabak sa thabada Hura laga thamlamba two-wheeler ahum lotuna thamba thengnakhre recover tawkraba garising adudi angangba machuge Royal Enfield Classic 350 registration number DL4SDM 5923 ama amuba machuge registration number yaudaba Royal Enfield Motor 350 amadi amuba machuge KTM Duke bearing registration number AS03AD 0473 amani hariba garising asige sang yumbuna puthokpa ngamdabadagi numidang pung 8 minute ni fumanga taba aduwaida yumbu amadi garising adu phagatki wahang pang jatabada MD Azad Khanna phongdorakibada Royal Enfield Motor 350 adu more 1 number 5 housing na sora chingya laikai deleba MD Anis Khan sahi kunithoi abokpa MD Anwar Khanna purakpani haiki khudakta MD Anis phagatki Anis Khanna motorcycle adu lilongdagi boboy kauba mioi amana more deleba mioi amada yonnaba birakhibani hainasu phongdorakhi phagat plaba mioi sing amadi potlam sing makhataba action lokhanabagi damak Kaksing police station da khusnakre hairi Samthong Nambul River Front Garden Mayada gas cylinder Huranba Miyoi Karana Purakpa cylinder Mari Amade cycle ngasi ayok Sana Janmastan Club Samthongge members na Pagat Pangam Kre Huranba Singdi Nantok Tunasen Krehairi Fahauraba Potlam Sing Imphal City Police Station Kre cylinder Amade cycle Mangba Yaunaragadi City Police Station da Satnanaba Sana Janmastan Club na Kangalak Lay Haukipa pung kunmarida India da nauna mioi lising mari chanipanyang kai COVID positive oire lekhida pami ki masingna tarani phagalakpagi changsada marfudrani pal 10 amada lairi apunba confirm case koti mari lakh nifu manga lising kuntrataru samri yankai mapan yokre active case na lising nifu manga samri nifuni leina asina maram oiraga lekhida ba mi ki masingna lakh manga lising kunipal sahum yankai manga ni leina asidagi na bafaduna desert tokhiba mi ki masingna koti mari lakh kuntramapan lising humfuni toy chatru
humpu marini lena asidagi ngakthoknaba vaccine kapthokiba apun mimigi masingna koti chani tara taruk lai humpudra lising tara mari chama kuntret henkre malemgi oina covid license na khwaidigi hena sokhalaba lebak singi manungda US na ahanba India na ani suba made Brazil na ahom suba da leiri awang nongpok state ki oina Assam na ahanba Mizoram na ani suba made Manipur na ahom suba da leiri Parliament ki budget session mamangda Santana Anoba National Tourism Policy Putoklagani Haina Union Tourism and Culture Minister Z Kisan Reddy na Fongdokre Wafamasi Mahak na ngarang Himachal Pradesh ta pangthokpa State Tourism Minister Singi Oiba National ki thak ta pangthokpa conference amada Fongdokibani Mahak na makatara dun hai hairiba Anoba Policy asi stakeholders singna kumna Khanaraba matungda putokadabani ngarang pangthokiba State Tourism Minister singi oiba conference asi India gi G20 gi damak su yamna maru oiba amani G20 bu India gi tourism gi pangalbu malem pumbada taknana ba platform ama oina nagani masing yamlaba tourist circuit singbo Ambedkar circuit haina su mingtholagani hairi Development of Tourist Circuits Plan gi makhada Himalayan Circuit pusu promote tawragani haina minister na fongdoki President Draupadi Murmu ngasi London da Queen Elizabeth ki second gi aroiba mathau mangam pangthokpada saruk yakre Queen Elizabeth II gi aroiba mathau mangam asi London gi Westminster Abbey da pangthokki Queen Elizabeth II gi aroiba mathau mangam pangthokpa asida tongan baleba kaya dagi Prime Minister amadi luchingba kaya su hakthengna na saruk yaki India ke President Murmu ngarang thoram asigi damak London da thungkibaga loinana Queen Elizabeth ki thawai yaudrba hakjang thamliba Westminster Hall da chatki amadi India gi mipum khudingmak ki mahut sinna Murmuna Queen Elizabeth ki mafamda ikai khumnaba utki Health Minister Mansukh Mandaviana lenga ke santhang makhada leba health insurance ke masing aduki matik hengat le haina fongdokre Prime Minister Narendra Modi ki lising makada khongthang ase mai paklakpani hairi Dr. Mansukh Mandaviana tweet tawraduna National Health Accounts Estimates yeng laba matungda Government Finance Health Insurance ki expenditure ase lising ani tara humdoi tara mari de leramba changdagi chada chamuga humputaret hengalakli haiki Housing asigi oiba inga sagi pa amu bizari ICAR lampelagi phangba report ki matung ina asigi khwaidagi sakhiba chang ase degree Celsius kuntra dasmik taruk oiki khwaidagi ingmana degree Celsius kunmathoi dasmik taruk oiki nungsita yawba isingmani litchang ayukta chada marfudrani thoi amadi nungthildana chada yangkhaini pal orki hausul wasilakpada maru oiba pau amuk Ahanoina Wangjing Lamding Municipal Council da plastic chapkhainaba nation kintre council asi plan city mehna pa pandam thamli haina MLA P Brozana Fongdokre ngamkhai ngagliba manung hanjinba afanggi kursingi development ki phangpham thokpa chakthong phangdribe sing yohanaba United Committee Manipurna lepkani haina President Joychandra Konthaksamna Fongdokre Lamdam asige MLA singna yellow mina tabising electoral list ta hapsin bigano marili namba department su sumna thapak tabiyo hana Sip Sena Manipur State Unity President M Tombina Fongdokre Hoki bapung kunmarida Manipur da miyoi ahum nauna COVID positive oiba thingnaki aina asin maram oiraga mi leitabadi yakide Hausikyo inadi IS News na pizaba Manipuri pau matang sadalo sinjari mathangi news bulletin numidang pung nipal taba matamda prime time English news pangbigani